ꯑꯩꯈꯣꯏꯒꯤ ꯌꯥꯎ ꯃꯌꯥꯝꯁꯦ ꯅꯨꯡꯇꯤꯒꯤ ꯌꯥꯎ ꯁꯦꯟꯕ ꯌꯥꯎ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯦꯟꯗꯨꯅ ꯂꯥꯛꯄ ꯅꯨꯡꯇꯤꯒꯤ ꯁꯦꯟ ꯃꯌꯥꯝ ꯆꯥ ꯂꯥꯛꯄ ꯑꯗꯒꯤ ꯖꯪꯒꯜꯗꯨꯅ ꯅꯨꯡꯁꯥꯁꯨ ꯖꯥꯠ ꯁꯥ ꯖꯪꯒꯜꯗ ꯂꯣꯏ ꯂꯩꯔꯦꯗꯅ ꯑꯗꯨ ꯖꯪꯒꯜꯒꯤ ꯅꯤꯡꯊꯧꯁꯨ ꯅꯨꯡꯁꯥꯅꯦ ꯍꯥꯏꯅꯤ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯌꯥꯎ ꯃꯄꯤ ꯑꯃ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯒ ꯑꯗꯨꯝ ꯃꯆꯤꯟꯖꯥꯛ ꯊꯤ ꯃꯆꯥꯗꯣ ꯄꯤꯖꯗꯅ ꯍꯅꯧ ꯑꯗꯨꯝ ꯊꯤꯕ ꯆꯪꯈꯤꯕꯗ ꯈꯔ ꯊꯥꯞꯅ ꯆꯪꯊꯣꯛꯈ꯭ꯔꯦꯕ ꯃꯣꯏꯗꯤ ꯀꯥꯏꯅ ꯊꯣꯛꯈ꯭ꯔꯦꯕ ꯒ꯭ꯔꯨꯞꯇꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯒꯤ ꯒ꯭ꯔꯨꯞ ꯁꯂꯨꯛꯇꯨꯗꯒꯤ ꯀꯥꯏꯊꯣꯛꯈ꯭ꯔꯦꯕ ꯑꯗꯒꯤ ꯃꯄꯨꯗꯨꯅ ꯊꯤꯍꯧꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯊꯣꯔꯛꯑꯗꯤ ꯂꯦꯡꯕꯗꯗꯤ ꯑꯍꯤꯡꯗꯗꯤ ꯅꯨꯡꯁꯥꯒꯨꯝꯕꯁꯤ ꯁꯥ ꯊꯣꯔꯛꯄꯅꯤꯅ ꯆꯥꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯀꯥꯏꯈꯤꯗꯒꯤ ꯃꯥꯁꯤ ꯋꯥꯈꯜꯁꯤ ꯉꯥꯎꯔꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯅꯤ ꯂꯩꯖꯔꯤꯕꯅ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯤꯕꯅ ꯃꯣꯏ ꯍꯅꯧ ꯊꯤꯔꯨꯕ ꯁꯣꯏꯗ꯭ꯔꯤꯅ ꯃꯅꯨꯡ ꯆꯪꯊꯣꯛꯈ꯭ꯔꯕꯅꯤ나 ꯀꯔꯝꯍꯥꯏꯅ ꯇꯧꯅꯤꯅ ꯈꯜꯂꯛꯄꯁꯤꯗ ꯃꯣꯏꯅ ꯑꯁ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥ ꯈꯜꯂꯛꯄ ꯑꯉꯥꯡꯗꯨ ꯁꯤꯔꯅꯤ ꯑꯩꯁꯨ ꯁꯤꯔꯅꯤ ꯁꯤꯗꯤ ꯑꯦꯅꯤ ꯌꯥꯎꯕꯁꯤꯗꯤ ꯎꯄꯥꯏ ꯀꯔꯤ ꯇꯧꯅꯤ ꯈꯜꯂꯒ ꯃꯥꯏ ꯃꯀꯣꯏꯗ ꯈꯜꯂꯒ ꯐꯔꯦꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯅꯨꯡꯁꯥꯒꯤ ꯃꯀꯣꯟꯁꯤ ꯆꯪꯈ꯭ꯔꯦ ꯃꯆꯥ ꯑꯅꯤꯁꯤꯕꯨꯁꯤꯅ ꯅꯨꯡꯁꯥ ꯁꯥꯗꯥꯡꯕ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯍꯥꯟꯕ ꯆꯪꯁꯤꯟꯈ꯭ꯔꯦꯗꯅ ꯃꯊꯛꯇ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯎ ꯑꯃꯗ ꯌꯣꯡ ꯑꯃꯗ ꯀꯩꯅꯣ ꯃꯁꯤ ꯌꯥꯎꯁꯤꯅ ꯃꯆꯥ ꯑꯅꯤꯁꯤ ꯄꯨꯔ ꯃꯤ ꯅꯨꯡꯁꯥꯒꯤ ꯃꯀꯣꯟ ꯆꯪꯉꯦ ꯌꯣꯡꯒꯤ ꯉꯥꯎ ꯃꯃꯤꯡ ꯀꯩ ꯈꯛꯇ ꯂꯩ ꯇꯧꯔꯤꯁꯤ ꯀꯩꯅꯣꯀꯣ ꯆꯪꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯗꯥꯏꯗ ꯏꯃꯥ ꯆꯪꯉꯤꯁꯤ ꯀꯗꯥꯏꯗ ꯃꯆꯥ ꯑꯅꯤꯅꯣ ꯀꯗꯥꯏꯗ ꯄꯨꯁꯤꯜꯂꯤꯁꯤꯕ ꯉꯥꯏꯈꯣ ꯋꯥ ꯉꯥꯡꯉꯝ ꯑꯩꯈꯣꯏ ꯊꯣꯛꯑꯗꯤ ꯁꯤꯔꯅꯤ ꯃꯁꯤꯗꯤ ꯗꯨ ꯑꯣꯔ ꯗꯥꯏꯅ ꯑꯩꯈꯣꯏ ꯑꯦꯅꯤꯌꯥꯎ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯐꯥꯎ ꯉꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯐꯥꯎ ꯉꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯔꯤꯛꯁ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯏ ꯕ꯭ꯔꯦꯟꯁꯤ ꯋꯥꯔꯛ ꯇꯧꯕ ꯍꯧꯔꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯩꯈꯣꯏ ꯋꯥꯔꯛꯑꯀꯥꯟꯗ ꯀꯩꯅꯣꯝ ꯋꯥꯔꯛꯑꯀꯥꯟꯗ ꯈꯟꯕ ꯍꯧꯔꯦꯅ ꯋꯥꯗꯕ ꯈꯟꯗꯕꯅꯤ ꯅꯠꯇ꯭ꯔꯣ ꯆꯥꯅꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯁ ꯀꯗꯥꯏ ꯆꯥꯁꯤꯒꯦ ꯑꯣꯖꯥ ꯔꯥꯖꯟ ꯍꯣꯏ ꯆꯠꯂꯨꯁꯤꯔꯥ ꯑꯗꯒꯤ ꯀꯩꯅꯣ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯈꯜꯂꯛꯄ ꯍꯧꯔꯛꯄꯗꯒꯤ ꯆꯪꯉꯦ ꯃꯣꯏꯅ ꯌꯦꯡꯉꯣ ꯍꯣꯔꯦꯟꯅꯦ ꯅꯣꯏꯅ ꯇꯧꯔꯒ ꯑꯩꯅ ꯏꯪꯒꯤꯠ ꯄꯤꯔꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯅꯣꯏꯅ ꯍꯥꯏꯔꯛꯀꯗꯣꯏ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯅꯤꯡꯉꯤ ꯅꯣꯏꯅ ꯂꯥꯎꯔꯛꯀꯗꯕꯅꯤ ꯀꯣ ꯑꯗꯨ ꯅꯣꯏꯅ ꯀꯞꯄꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯀꯗꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯉꯥꯏꯈꯣ ꯑꯩꯅ ꯁꯤꯗ ꯁꯤꯒꯤ ꯖꯪꯒꯜꯁꯤꯗ ꯑꯆꯧꯕ ꯅꯨꯡꯁꯥ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯅꯨꯡꯁꯥꯗ ꯂꯥꯛꯈꯤꯁꯅꯨ ꯐꯥꯔ ꯆꯥꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯁꯤ ꯑꯩꯈꯣꯏ ꯂꯩꯁꯤ ꯅꯨꯡꯁꯥꯒꯤ ꯃꯀꯣꯟꯅꯤ ꯑꯗꯨꯅ ꯅꯣꯏ ꯍꯣꯔꯦꯟ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯀꯞꯄꯛꯀꯗꯕꯅꯤ ꯂꯥꯎꯔꯛꯀꯗꯕꯅꯤ ꯁꯤꯅꯦꯕ ꯅꯣꯏ ꯍꯣꯔꯦꯟ ꯀꯞꯄꯛꯀꯗꯕꯅꯤ ꯁꯤꯅꯦ ꯄꯥꯏ ꯂꯥꯎ ꯑꯗꯩ ꯀꯞꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯦꯅꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯥꯁꯤ ꯀꯆꯪ ꯆꯠꯂꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯃꯦꯡ ꯃꯅꯝ ꯌꯥꯎ ꯃꯅꯝ ꯅꯝꯃꯛꯄꯁꯤꯗ ꯅꯨꯡꯁꯥꯁꯤ ꯆꯪꯉꯛꯄ ꯍꯧꯔꯦ ꯃꯀꯣꯟ ꯇꯝꯅ ꯆꯪꯉꯛꯄ ꯍꯧꯔꯛꯈ꯭ꯔꯦꯕ ꯑꯗꯩ ꯅꯛꯁꯤꯜꯂꯛꯀꯥꯟꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯞꯄ ꯍꯧꯔꯦ ꯌꯥꯎ ꯃꯆꯥ ꯑꯅꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯄꯨꯛ ꯂꯥꯝꯃꯦ ꯆꯥꯅꯤꯡꯉꯦ ꯉꯥꯏꯈꯣ ꯅꯣꯏ ꯃꯥꯃ ꯅꯨꯡꯁꯥꯗꯨ ꯆꯪꯉꯛꯑꯦ ꯁꯦꯠꯂꯒ ꯆꯥꯗꯅ ꯌꯧꯁꯤꯜꯂꯦ ꯉꯥꯛꯇ ꯌꯧꯔꯛꯇ꯭ꯔꯦ ꯑꯥꯗ ꯂꯥꯛꯄ ꯑꯣꯏꯁꯤꯅꯦꯕ ꯈꯪꯉꯕ ꯍꯥꯃꯦꯡ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯤꯅ ꯑꯗꯩ ꯆꯪꯉꯛꯄ ꯍꯧꯔꯒꯗꯤ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯅꯨꯡꯁꯥꯁꯤ ꯀꯩꯅꯣ ꯑꯩ ꯃꯈꯣꯟ ꯊꯣꯛꯂꯛꯏꯁꯤ ꯀꯩꯅꯣ ꯁꯤꯅꯦꯕ ꯃꯤꯒꯤ ꯅꯨꯡꯁꯥꯅꯤ ꯑꯆꯧꯕ ꯅꯨꯡꯁꯥꯗꯒꯤ ꯃꯀꯣꯟꯗꯨꯗ ꯃꯤ ꯀꯤꯡꯅꯦ ꯀꯩꯅꯣ ꯅꯤꯡꯊꯧꯅꯦ ꯍꯥꯏꯅꯦꯕ ꯃꯥꯒꯤ ꯃꯀꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯀꯣꯟꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯏꯁꯤꯅꯦꯕꯀꯣ ꯑꯩ ꯃꯀꯣꯟꯁꯤ ꯀꯃꯥꯏꯅ ꯆꯪꯉꯤꯅꯣ ꯑꯗꯩ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯉꯝꯅ ꯆꯪꯁꯤꯜꯂꯛꯀꯥꯟꯁꯤꯗ ꯂꯥꯛꯑꯦ ꯏꯃꯥ ꯆꯥꯅꯤꯡꯉꯦ ꯂꯥꯝꯃꯦ ꯄꯨꯛ ꯂꯥꯝꯃ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯦ ꯌꯧꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯐꯖꯈ꯭ꯔꯕ ꯅꯣꯏ ꯃꯥꯃ ꯅꯨꯡꯁꯥꯁꯤ ꯂꯥꯛꯑꯦ ꯁꯦꯒꯥꯏꯔꯦ ꯆꯥꯗꯧꯔꯕꯅꯤ ꯑꯩ ꯁꯦꯒꯥꯏꯗꯧꯔꯕꯅꯤ ꯉꯥꯏꯈꯣꯀꯣ ꯂꯩꯌꯣ ꯉꯥꯛꯇꯪ ꯈꯥꯡꯉꯣ ꯑꯗꯨꯝ ꯀꯞꯍꯜꯂꯒ ꯇꯧꯔꯦꯕ ꯑꯗꯩ ꯅꯨꯡꯁꯥꯁꯤ ꯀꯤꯕ ꯍꯧꯔꯦꯕꯀꯣ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯄꯦꯅꯤꯛ ꯐꯤꯕꯝꯁꯤ ꯆꯥꯔꯛꯇ꯭ꯔꯀꯥꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯉꯛꯏꯅꯦꯕ ꯀꯤꯗ꯭ꯔꯒ ꯅꯨꯡꯁꯥꯁꯤ ꯃꯅꯤꯡ ꯍꯟꯕ ꯍꯧꯔꯦꯕ ꯆꯪꯉꯝꯃꯗꯤ ꯑꯩ ꯌꯣꯡꯒꯤ ꯃꯊꯛꯇ ꯌꯦꯡꯉ ꯀꯩꯅꯣ ꯁꯤ ꯅꯨꯡꯁꯥꯁꯤ ꯇꯧꯔꯤꯁꯤꯅꯦꯕ ꯄꯥꯡꯒꯩꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯌꯣꯡꯉꯤ ꯐꯟ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯒ ꯑꯁꯤ ꯅꯠꯇꯦ ꯃꯊꯛꯇꯒꯤ ꯃꯥ ꯍꯥꯏꯁꯦ ꯑꯥꯗ ꯂꯩꯔꯤꯗꯨ ꯌꯥꯎꯅꯤꯅꯦ ꯑꯄꯪ ꯆꯪꯁꯤꯜꯂꯣ ꯀꯩꯁꯨ ꯅꯪꯅ ꯌꯥꯝ ꯀꯤꯔꯦꯗ ꯌꯥꯝ ꯆꯥꯎꯅ ꯀꯤꯔꯦ ꯁꯤꯅꯦꯕꯀꯣ ꯅꯪ ꯖꯪꯒꯜꯒꯤ ꯔꯥꯖꯥꯅꯦ ꯍꯥꯏꯔꯒ ꯑꯗꯨ ꯀꯤꯗꯅ ꯑꯁꯤꯗ ꯌꯥꯎꯅ ꯈꯣꯡꯅ ꯀꯤꯔꯦ ꯆꯪꯁꯤꯜꯂꯣ ꯁꯤꯅꯦꯕ ꯑꯗꯒꯤ ꯃꯥꯅ ꯌꯣꯡꯁꯤ ꯑꯃꯨꯛ ꯆꯤꯡꯅꯔꯦ ꯃꯥꯟꯅꯔ ꯃꯥꯜꯂꯦ ꯃꯁꯤ ꯌꯣꯡꯁꯤꯅ ꯑꯃꯨꯛ ꯑꯩ ꯍꯥꯜꯍꯟꯗꯣꯔꯦ ꯁꯤꯅꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡꯅ ꯑꯃꯨꯛ ꯀꯞꯄꯦꯕ ꯌꯥꯗ꯭ꯔꯦ ꯌꯧꯔꯛꯇꯣꯔꯦ ꯉꯥꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯏꯗꯤ ꯅꯨꯡꯁꯥꯁꯤ ꯀꯤꯔꯦꯅꯦ ꯃꯥꯅ ꯇꯔꯥ ꯃꯤ ꯌꯣꯡꯉꯤ ꯄꯣꯠꯂꯣꯝꯗꯥꯏ ꯌꯣꯡꯉꯤ ꯇꯥꯛꯂꯣꯝ ꯐꯥꯔꯦꯕꯀꯣ ꯑꯗꯩ ꯅꯪꯅ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯑꯇꯣꯞꯄ ꯁꯥ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯑꯆꯧꯕ ꯁꯥ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨ ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯒ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯈꯪꯒꯅꯦꯕ ꯁꯨꯡꯂꯩ ꯂꯩꯇꯕ ꯄꯣꯠꯇꯨ ꯋꯥꯈꯜꯅ ꯚꯥꯞꯅ ꯁꯥꯕ ꯍꯧꯔꯦ ꯀꯤꯔꯛꯑꯒꯗꯤ ꯚꯥꯏꯀꯣ ꯄꯨꯂꯞ ꯊꯣꯔꯛꯏꯅꯦ ꯀꯤꯔꯒ ꯖꯥꯠ ꯊꯣꯔꯛꯑꯦ ꯋꯥꯈꯜꯁꯦ ꯑꯗꯩꯗꯤ ꯑꯩꯕꯨ ꯆꯥꯒꯦꯅ ꯁꯥꯁꯦ ꯑꯇꯣꯞꯄ ꯁꯥ ꯑꯣꯏꯔꯝꯃꯅꯤ ꯀꯔꯝꯕ ꯁꯥꯅꯣ ꯍꯥꯏꯌꯣ ꯅꯪꯒ ꯃꯥꯟꯅꯕ ꯑꯣꯏꯔꯝꯃꯅꯤ ꯁꯨꯡ ꯅꯠꯇꯦ ꯌꯥꯎꯅꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯆꯪꯉꯤꯅꯦ ꯅꯆꯤꯟ ꯊꯤꯕ ꯍꯥꯏꯅ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯁꯤꯅꯦ ꯐꯔꯦ ꯇꯧꯔꯒ ꯌꯣꯡꯁꯤ ꯃꯥꯅ ꯄꯥꯏꯔꯦ ꯌꯣꯡ ꯆꯦꯟꯈꯤꯗ ꯌꯣꯡꯁꯨ ꯁꯤꯔꯗꯤ ꯌꯣꯡꯁꯨ ꯁꯤꯅꯕ ꯍꯥꯏꯅ ꯑꯗꯨ ꯆꯠꯄꯁꯤ ꯀꯃꯥꯏꯅ ꯆꯠꯀꯦ ꯀꯥꯟꯗꯀꯣ
mang thả với cái nó đi chiên mấy à nó mà nín ngẩn này nông sản thì mà nín ngẩn nó chậm bọc dùng gì sao bọc à đấy này phá đấy lẩu cái đấy chiên mà cái dùng thằng nó dùng cho bài chiên cái này nông sản chiên cái này không mà nó lẩu cái gì chiên thuốc cái này à đấy chiên cái đấy mà tao chiên cái tàu đi nông sản mà mấy thằng nó chiên cái gì đó công an mà sao này đấy một con gì này và thứ hai nó mới phải lì đi đúng lì nó nuông nào đấy và nó mới thôi đấy cái này cái này sai giàu xem nó ba nó sai giàu mà nó sao có thể đây mình nhiều sự là có thể gì mỗi thôi rồi mà nó sẽ là thôi là giàu cái này có xin nó vào đi ở rồi cái số này tấm nông sản xuống cái nó xuống cái bao giàu cái nào giàu đó nông sản nó kia là cái lôi thêm nhiều chỉ lên thêm nhiều còn tức là khung thì đã cảm đó và khởi lộc sinh giàu rồi khung thì đã cảm khởi lệ nó apply tao rồi mình cảm aduh khudong tira karena dia cara karena pakar bese siapa namu citra nangi power panel sakti si loin mangya yang tahu aduh aku ini live tak padahal cool banyak kandawa ni tahu kan aku kari kerman swap tahu ni kadai tahu ya gani yang pilih kau itu ada internet dulu nak control tahu ya gani successful oh gani sini tu wali saya ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡꯁꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯐꯥꯎꯗꯕ ꯑꯗꯒꯤ ꯏꯁꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯝꯃꯤ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗ ꯑꯩꯅ ꯗꯥꯛꯇꯔꯗ ꯁꯨꯝ ꯆꯠꯄꯁꯤꯗ ꯅꯪꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯁꯨꯝ ꯍꯥꯏꯕ ꯑꯩꯅ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯅꯤꯡꯗꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯏꯁꯣꯔꯁꯤꯗ ꯁꯨꯝ ꯅꯤꯡꯖꯔꯒ ꯌꯥꯝꯅ ꯑꯩꯒ ꯆꯥꯟꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯆꯥꯖꯔꯒ ꯑꯩꯁꯦ ꯐꯔꯗꯤ ꯐꯅꯤꯗꯥꯅ ꯑꯩꯅ ꯏꯁꯣꯔꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯅꯤꯡꯕ ꯐꯃꯨꯡꯁꯤꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯑꯩꯁꯦ ꯑꯗꯨꯝ ꯊꯕꯛꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯧꯕꯤ ꯑꯗꯒꯤ ꯑꯃꯨꯛ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯕꯤ ꯑꯩꯉꯣꯟꯗ ꯀꯦꯅꯤ ꯅꯥꯅꯤ ꯈꯪꯗꯕꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯝꯇ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯁꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯑꯅꯥꯕꯁꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯗꯦꯕ ꯀꯔꯃ ꯑꯗꯒꯤ ꯃꯤꯒꯤ ꯈꯪꯗꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯗꯒꯤ ꯁꯥꯒꯩꯒꯤ ꯀꯔꯤꯒꯤ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯁꯤꯗ ꯆꯤꯟꯇꯥ ꯇꯧꯔꯒ ꯑꯩꯁꯦ ꯂꯩꯌꯦ ꯑꯗꯣ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯍꯤꯗꯥꯛꯁꯦ ꯑꯩꯅ ꯁꯨꯝ ꯃꯅꯥ ꯃꯁꯤꯡꯅ ꯀꯩꯒꯤ ꯇꯧꯕ ꯌꯥꯒꯦ ꯐꯣꯟꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯐꯥꯏꯇꯣꯂꯥꯏꯠꯀꯤ ꯁꯤꯁꯦ ꯊꯦꯡꯅꯔꯛꯄꯗꯨꯗ ꯁꯤ ꯍꯤꯗꯥꯛꯁꯦ ꯐꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯅꯦ ꯄꯤ.ꯀꯦ ꯆꯦꯅꯦꯜꯁꯦ ꯊꯦꯡꯅꯕꯁꯤꯗ ꯑꯩꯅ ꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯅꯦ ꯃꯉꯣꯟꯗ ꯑꯝꯇ ꯍꯪꯒꯦꯅ ꯍꯪꯕꯗꯒꯤ ꯃꯥꯅ ꯐꯩ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯒ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯍꯤꯗꯥꯛꯁꯦ ꯑꯩ ꯏꯁꯥꯅ ꯋꯥꯈꯜꯁꯤꯗ ꯆꯞꯅ ꯈꯜꯂꯒ ꯆꯥꯕ ꯍꯧꯕꯅꯦ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯑꯗꯒꯤ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯅꯣꯝꯃꯦ ꯀꯜꯂꯦ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯆꯠꯅꯤꯡꯉꯦ ꯑꯩ ꯁꯅꯥ ꯂꯨꯄꯥ ꯁꯤꯡꯗꯁꯨ ꯁꯤꯔꯦ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯂꯨꯄꯥ ꯐꯖꯅ ꯁꯤꯔꯦ ꯍꯥꯟꯅꯗꯤ ꯀꯩꯝꯇ ꯑꯗꯨꯒ ꯐꯥꯎꯔꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯍꯥꯟꯕ ꯂꯥꯛꯄ ꯂꯩꯔꯝꯕ ꯃꯦꯗꯥꯝꯒꯤ ꯁꯛꯐꯝꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯃꯥꯏꯁꯦ ꯌꯥꯝ ꯃꯛꯁꯜꯂꯒ ꯀꯣ ꯏꯚꯟ ꯃꯍꯤꯡꯐꯥꯎ ꯈꯔꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯔꯥ ꯉꯧꯊꯣꯛꯑꯒ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯦꯗꯥꯝ ꯏꯁꯥꯅ ꯑꯝꯇ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯒꯦ ꯃꯤꯡꯁꯦꯟ ꯌꯦꯡꯕꯗ ꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯔꯒꯦ ꯃꯥꯏꯊꯣꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩ ꯑꯍꯣꯡꯕ ꯂꯩꯕ ꯑꯩꯁꯦ ꯈꯪꯗꯦ ꯏꯁꯥꯗ ꯃꯤꯑꯣꯏꯕꯅ ꯀꯦꯅꯤꯡꯉꯛꯑꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯔꯛꯑꯕꯅꯦ